Manipur Top Trending News na tungan ba wala source hindi ko tsarga matamatang di oiba maru oiba ipaw sing patukan khangam jai ahan pawda Pakistan India gi Mumbai amadi New Delhi da landagani haikhare karigumba United States na Pakistan da landarglabadi madugi pakum oina Pakistan India gi Mumbai amasung New Delhi da karigumba amata khaktaba tawdana landagani haina India da Pakistan gi High Commissioner oina mathau toramba Abdul Basis na hongdokhe India amasung Pakistan gi marakta ungkhatnabagi thogdok ya thokraba matungda Abdul Basis ki wahi asina laipa ani gi marakta ungkhatnabagi chang wangkhat hanabagi machak ama ohele khana nainaba amata warol thamladuna Abdul Basis na miram gi lepak singna Pakistan da landaglabadi madugi pakum oina India da karigumba khanthab amata tawdana landagani amasung thorak pakudimak mayok nagani hainasu akan bawa humsing thamkhre kanagumba miyo emana Pakistan da fataba migyeng lagabadi laipa asina karigumba amata khanaba tawdana India da landagani haina hongdoki landabagi thagdo asi India gi mathakta chathabagi apambadi leite adumakpu miram gi lepaksina landaglabadi madugi pakum sungsoi soidana pigini hairi amaromdana flight ticket ki mamal lupa lising taragani pandagi henba yaru haina thamlamba athingba lokthok hairi leipa asi gi achauba airline company ama oidiba Indigo gi management crisis thokpada mamang chahi gi December tarukta lengakna domestic flight ki ticket mamal lupa lising taragani pan UDF passenger security free amasung tax tagi henba yaroi haina thamlamba athingba du hayeng March kunga humdoi dagi lokthok hairi aviation minister na phongdokibada athingba asi lokthok flight ticket ki demand hengalakpa flight service ta kudong chado mayong pana chingba matamda mathong maram khangdana flight ticket ki mamal ka hena hengatpagi thoong di makhatana yengsingthigani amadi mathok tarabadi amukhana ticket ki mamal sing asi asumaktagi henba yaroi haibagi athingba thamjilakpa yai hairi West Asia da thokliba lal asina maram oiraga international flight ki ticket mamal hanadagi saruk kya hingatna yoli Zeriksida domestic flight ki ticket mamal da thamlamba athingba du lokthokkiba asina flight ticket ki mamal khanghaudana hengalakpa yabagi phim ama lakli hairiba phim asi how mamal hengalakpa asina amuka hena soksilakadori hairi amaromdana Iran Israel gi nuclear site manakta missile kapsinduna landabada mioi chamaga humpu sokhankre Homas Island manakta Iran F-15 fighter jet ama kapthakre US Israel amasung Iran gi marakta soknariba lal asi numit kunga humni sujilakpaga loinana Iran Israel gi nuclear site manakta leiba round anida missile kapsinduna landabada mioi chamaga humfu hena asok apan nangkre haina Israel gi emergency official na phongdorkre hairi ngarang numidang bairam Israel gi emergency office na phongdokiba warol amada Iran gi missile singna Israel gi nuclear site manakta leiba Arata landa kibada mioi marfuga mari asok apanangki amasung atopa town ama oiriba dimonada misal kapsinduna landa kibada mioi humdraga nipan soki hairi International Atomic Energy Agency IAEA na Israel gi dimonad ki kilometer taragom derom lamna leiba nuclear research facility adu Iran gi misal gi landana amangta thokhan kibadi leiti haiki Iran gi state television na phongdo kibada Israel na Iran gi Natas nuclear facility da air strike tawkibagi pakum oina ngarang gi landa adu chathagibani hairi Israel gi emergency service na phongdokibada Tel Aviv ta chathagiwa Iran gi missile attack amada mioi taretsu soki hairi Israel gi air force na phongdorpo warol amada US Israel na mamang thagi kungani pandagi hoduna Iran da landa kibadagi Israel da Iran na missile chamri rom kapsinduna landa kibani Iran kapsilakiba missile sing chada Maudrangani thoidi natukpa ngamki haina Israeli Air Force na makatana phongdorki Israel gi arat taunda kapsilakiba Iran gi missile singa mafam adugi building kyamarum chauna amangta thokhan ki bagloinana mafam adu leiba miyosing ahuwo okhaibagi makolda mipain ki hairi Iran gi tamthiriba missile gi landa asibu Israel gi Prime Minister Benjamin Netanyahu na yamna khudongthingai oiba numidang wairam gi thagdok amani haina phongdoki leipa ohum gi marakta lal sokna ba hokibadagi hauji phawda Iran gi attack ta Israel gi mioi lising mari chonga rom asok apan nangkre haina Israel gi health ministry gi report amana phongdorakre nakal amarom dana Iran gi kha thangbada leiba Homas Island da maya da leiba asigi air defense system singna Israel gi F-15 fighter jet ama kapthakre haina su claim tarokli video asibu pawtumbada soi khilan kiba yaw basu ngakpi gani amadi channel asibu subscribe tobi damukta thagapa phongdoksari tung koina miyam gi siba tabung ngamba ojage